अहानबदा मरुइबा पाउ स्टेट असे हेन चौखट माइकैदा लाखननबा कॉर्पोरेट वर्ल्ड लेबा कंपनी कयाना अहनबा मियंग संगबियु हाइना चीफ मिनिस्टर एन बिरेन फोंगदोखरे JSC का चीफ मिनिस्टर को उनदुना वारी सानखरे फाजिंदुना जेलदा थमलिबा JSC की थौमिसिंग ngasi कंडीशन यावदना थादोकलगनी अमदी ई पाउगी लमदा थबक तौरिबा पाउमिसिंग पीबा पेंशन के सेंफम हेनगटलगनी हाइना इंफॉर्मेशन एंड पब्लिक रिलेशन IPR मिनिस्टर TS बिसोजित ना फोंगदोखरे खुरुमजरी टाइम्स ऑफ मणिपुर की नुंगथिल के पाउ मीडियम ताबिरिबा सिंगबु बिद्यापति मैंगलबमना ताराम नोकचेबग लोइनना हौजिक पाउ संदोकना पिजरी स्टेट असे हेना चौखट माइकैदा लाखननबा कॉर्पोरेट वर्ल्ड लेबा कंपनी कयाना अहनबा मियंग चंगबियु हाइना चीफ मिनिस्टर एन बिरेन फोंगदोखरे वाफम सिंह असि पैलेस कंपाउंड लेबा सिटी कन्वेंशन द पांगथोकपा मणिपुर CRS कनक्लब लिसिंगनि तारामापन हौदोकपगे थोरमदा फोंगदोखिबनी मणिपुर सरकार ना CSR कंसल्टेंट अमा ओइरिबा फोर्थ डायमेंशन ग्लोबल गा खुसमनरगा पांगथोकपा कनक्लेब हौदोकपगे थोरम अदुदा चीफ मिनिस्टर एन बिरेन मखा तारादुना मतम अमदा स्टेट असिगी महौसागी फिबमदा अकीबा कया लेरमलबसु ngасidi मदु ओइद्रे एशियन लेबाक सिंगदा समनबा भारत की ओइना एक्स पॉलिसी गी मनुंगदा यामना मरु ओइबा मफम अमनी मणिपुर यावना नॉर्थ ईस्ट असि भारत की दी चौखट माइकैगी इंजिन अमनी एशियन हाईवे 1 अमदी 2 ना फाउदुना चटलिबा स्टेट असि एशियन लेबाक सिंगा समनरिबनी स्टेट असिदा महौसागी रिसोर्स मरांग काइना लेजबा अमदी टूरिज्म की पुकै मरांग काइना लेबा स्टेट अमनी मसिदा नतना बॉर्डर मैनेजमेंट दा हेना नुंगाइननबा ICP हांगदोकले इम्फाल फाउबा रेलवे लाइन यौननबा थौरांग तौरी एयर कार्गो की खुदोंग चाबा लेनबु होनरी मसिदा नतना हेली सर्विस हौदोक्तुना जेरिबाम तमेंगलोंग अमदी मोरे सर्विस लेरे हेल्थ केयर स्पोर्ट अमदी हैंडलूम दा थोइदोकपा कया लेरी असिगुम्बा कया लेरिबा असि हेना फगतपा अमदी महौसागी लेजबा कया असि कननबा हिरमदा सिजननबा इन्वेस्टमेंट कया तौबा तंगाई फदे मतम खरा असिदा कॉर्पोरेट सोशल रेस्पॉन्सिबिलिटी CSR की मखादा कंपनी खरना स्टेट असिदा मियंग चंगबा हौरकपा असि याबना फै मतेंगसु फंगबा हौरकले ngasi पांगथोकलिबा कनक्लेब असिदा लाकलिबा कंपनी कयागे मिहुत सिंग असिना मियंग चंगहनिंगी CSR की मतंगदा पुना खंगमिनबा अमदी हाइरिबा असिगी मखादा हिरम कयादा मतेंग पांगबियु हाइना हाइखि Manipur, the land gateway of India to Southeast Asia, is the best located state to take advantage of this international commitment. You are aware that the Northeast region, endowed with rich cultural and natural, is now seen as the new engine of growth. We welcome the corporate world with open arms to invest in Manipur. We assure that your capital remains safe and productive. When I began my speech, I said Manipur has been on the wrong side of the news. I look forward to the corporate community for placing us on the right side of the news. CSR expert Dr. Bhaskar Chatterjee, retired IAS IRG System South Asia के Managing Director Amit Jain, Chief Secretary Dr. S. Suresh Babu IAS, Additional Chief Secretary Singha Swell Akhtar, M. H. Khan Amadi Textile, Commerce and Industry के Principal Secretary B. Wi-Fi Su Conclave अदुदा सरक याखी भारत की मनुंगदा लेबा तोंगान तोंगान कंपनी कयागे मिहुत सिंगना सरक याखिबा कनक्लेव अदुदा टेक्निकल सेशन सु पांगथोक्तुना खननैनखी थौरम अदुदा सरक याखिबा CSR एक्सपर्ट डॉक्टर भास्कर चैटर्जी रिटायर्ड IAS ना CSR की मतंगदा कनक्लेव अमा पांगथोक्पा असि यामना अतांगबा अमनी भारत चौराकना कंपनी लाख तारारोम लई कंपनी सिंह असना CSR की मखादा हिरम कयादा मतेंग पांगली कॉर्पोरेट फार्म सिंगना ngасidi स्टेट असida हिरम कयादा मतेंग पांगबा ngamlagani haiki. We are now trying to work on a path that will bring states like Manipur
to be helped by the law. And without doubt, this initiative, this historic initiative, starting here, where in the East we are located, such a wonderful place to begin. So much encouragement and acceptance from the state government. Mahiroi Bibisna Misigi Mayokta Sam Kiba JSiga, Manipur Chief Minister and Biren Gangarang, Numidang Unaduna Wari Sana Kray, Pazinduna Zelda Tamliba JSiki Tomi Singh, Nasi Condition Yaudana, Tadok Lagani, JSina Hojik Jangsaliba Kongzang Matam Karagi Oina, Handok Lagani, JSigi Advisor Advocate Angie Tes Kumarna Luchingba, JSigi Mihut Kangbuga, Ngarang Numidang Chief Minister Secretary Chief Minister go unaduna wari sanaki. Maduda laikhidrabi bebisnagi apokpa mapa and tomchau amadi JSigi mihut sing saruk yaki. Sarkar gi maikaidana Forest Minister T.S. Syam Kumar, Speaker K. Robindro amadi Police ki makok thongba Officer sing su saruk yaki. Wari sanaba to the bebisna misigi case numit taranigi manungda CBI da sinaba phazinduna zelda thamliba JSigi thomi sing condition yaudana thadokpa amadi JSigi khongjang matam kharigi oina handokpa haina yanakibani hairi. Ngarang numidang JSC ka Chief Minister go unaba matamda Chief Minister na pirakiba thajaba sing adu thabak ta onthoraktrabadi makhatana lenga ka amuk hana wari sanadana ba amadi akan makhongjang sangsilagani haina JSC ki co-convener in charge L Gyanesorina fongdokre ngasi thangmai banda pangthokiba pawmi sing go unaba amada convener in charge L Gyanesorina makataraduna lamdam asida santi thamge hairabadi lenga na bebisna gi misi ki case asi CBI da sinaraba matam aduda Oitokani, Bebisna Misigi Asumba Langla Langjin Putu Uhaina Taxiladuna, Sangsin Kiba JSigi Kongzangda, Asok Apan Nangkraba Mahiroi Amadi Miambu, Lenga Asina Atoba Matamda Layang Naba Pirep Laugadabani. Police Amasung Langang na Bebisnagi Apok Mapa Amadi Mama, Statement Lauba Pam Labasu Pigani, Adubu, Luri Badi Haujik Misi. Asiga Marilainana, Pazinduna Zel the Tamliba Principal Landoni Yauna, Mioi Mangagi Zaban Lauba Loirabra, Makoidagi, Misi Asiga Marilainana, Karikari Wafam Sing, Kangbangam Labage Haibadu, Police Amasung Lengakna, Miam the Kangandri, Masimak Police Amasung Lengaki, Aran Batawongni Haiki. Mapa statement Anirak Logre, Masimiam the Sakini, Matangdadi, Akoi Magistrate Amagi Mamangda, 164 da Adumaitavana. Ekoi lobuyu amugana kopirakanu aduga loina minifu joban loriba se masi akoi magistrate amagi mamangda lauhanbiba ekoi JSigi maikei dagi pamjai aduna mase laingakna masi tobirakani haina honorable CM da ekoina thajaba thamjari atuba matamda numitarani sigi manungda ekoi CBI na paire home minister na taksiludana ayabadu pire haibagi adumba order si edo GSC amasung miyamda pubirakpa oiro haina appeal tawjari Makata ba pau pizadring ida break matang lawjari Manipur ki ahanba 24/7 cab service oiriba lamjingba cab na ahanba oina miyam gidamakta monsoon offer ama pijari bo offer adudi 5% discount on any trip or any package Akupamorol Gidamak contact Tobiu, Lamjingba Cab, Nagamapal Rims Road, Lamjingba Group Building, opposite to Lamjingba Nidhi Limited Imphal. Aikogi phone number 1800-1027-959, Natraga 8794613154. Kangla food product ti iram dong dia seng mamahong yeng dio garlic mixer khatana tana kangla gi ano food item singi maho kangla bada ngauroi daw kana bu leibu kangla break ki matungda makata ba pau pizari
ई पाउगी लमदा थबक तौरिबा पाउमीसिंग द पीबा पेंशन के सेनफम हेंगत हलगनी मसिगिदमक दरकार ओइबसिंग याननब कैबिनेट पुथोकलगनी हाइना इंफॉर्मेशन एंड पब्लिक रिलेशन आईपीआर मिनिस्टर टीएस बिस्वजित न फोंगदोखरे वाफम न्यूज सेक्रेटरीट लेबा मिनिस्टर की ऑफिस पांगथोकपा लेखिद्रबा पाउमी अमगी इमुंग मनुंग द पीबा एक्स ग्रेसिया के सेनफम येनथोकपगा मरी लेनना पाउमीसिंग द फोंगदोखिबनी सीसीपुर द फोंगबा हमासवाना थारगी को एडिटर ओइरंबा लेखिद्रबा जोसेफ जौतेना लेखिदबगा मरी लेनना मणिपुर स्टेट जर्नलिस्ट वेलफेयर स्कीम की मखादा लेखिद्रबगी लोइनबी लानमरम सेमदा एक्स ग्रेसिया के सेनफम लुपा लाख अनि मिनिस्टर न खुसिनखी सेनफम अदो खुसिनबगा मरी लेनना मिनिस्टर न मखा तारदुना हौजिकते डायरेक्टरेट ऑफ इंफॉर्मेशन एंड पब्लिक रिलेशन DIPR की मसाग ओइबो ऑफिस हौजिकते लेरे कानाबा कया लेगदब ऑफिस असी हौजिक लोइसिननब कन्न होटनरी लाकलिबा डिसेंबर थादा लोइसिलगा जनवरी थादा खुसिननब होटनरी अमरोमदा हाना पिरंबा पेंशन स्कीम की सरुक लुपा लिसिंग मरी पिरंबा अदु तारादा हेंगतननबा अमदी लुपा लिसिंग अनि पिरंबा अदुना मंगादा हेंगतननब थौरांग लोइरे कैबिनेट पुथोक कदबदा ngaire स्टेट असगी पाउमीगी लमदा थबक तौरिबा पाउमीसिंग याइफा थौरांग कया सरकार असिना कन्ना पाइखतली चीफ मिनिस्टर सु पाउमी ओइना हौरकपना यामना लुमना लौबगा लोइनना ई पाउदा थबक तौरिबा मियोइसिंगी येंगदुना चीफ मिनिस्टर नसु अकनबा थबक पाइखतली मणिपुर जर्नलिस्ट वेलफेयर स्कीम की मखादा लेखिद्रबा पाउमी हमासवानागी इमुंग मनुंगी अवाबदा खरदंग ओइरबसु mateंग पांगबनी अमरोमदा ngasi पांगथोकलिबा CSR कनक्लेव असि भारत की ओइना अहानबा कनक्लेवनी मसिना रिसोर्स मरांग काइना लेजबा स्टेट असिदा कॉर्पोरेट वर्ल्ड लेबा कंपनी सिंगदा मियेंग संगदुना चाखत थौरांगदा mateंग पांगबा ngamlagani हाइखी जर्नलिस्ट फर्टिलिटी की लेरी पोचिंग जे सोनमकी स्टेट के माइकई दगी चाखनबा खोंथांग द लेरी अदबो पेंशनर सिंग की लेरी पेंशन पीरी सिंग से अखोय लेरी 4000 दगिना 10000 यौग्रे 2000 दगिना 5000 यौग्रबने कैबिनेट पुथोकदोरे सोनमकी यार अने हाइबगी पोतुनी 98 एप्लीकेंट से कोई अप्रूव तौरगा मोइसु याहलनी हाइबनी इंटरनेशनल पीस एंड सोशल एडवांसमेंट IPSA अमदी लुप असेगा चटमिनरिबे CSO सिंगना सिंदुना इम्फाल की मफम कयादा लेप्तना चथरकपा माउ कैथेल ngasi इम्फाल वेस्ट की या स्कूल हिचम याई संपात पांगथोखरे कैथेल अदुदा माउदगी पुरकपा मखल मथेलगी चाना थकनबा मना मसिंग अमदी हाइलै कया की स्टॉल यांखै की मथकता हांखी मियामना सु पामना पोचै सिंग अदुबु लैनखी पैसा गाड़ी से यार साइराम कॉलेज लांगजिंग अचौबगी अहानबा अमदि अनिसुबा बैच की महैरोई सिंगना सिंदुना ngasi कॉलेज अदुगी कैंपस ता टीचर्स डे की थौरम पांगथोकली महैरोई सिंगना ओजा सिंगदा अचंबा खुदोल पोट पीदुना थौनी जबना मपुंग ओइबा सक्तम ओइखी महैरोई सिंगना लमचत थौगलोन ngakna चत्रबा ओजा सिंगनासु मथौदा पुकनिंग संग्रबदी ओजागी निमित पांगथोकपगी वाहनथोक लेरोय हाइना ngasi साइराम कॉलेज लांगजिंग अचौबदा पांगथोकिबा टीचर्स डे की थौरमदा सरुक याखिबा आरके निमाइना हाइख्रे The teachers will definitely like a student who is serious in his study, who is more disciplined than a student who is slightly more arrogant, more quarrelsome. So is the case of the teachers. The teachers' ability to lead and to interact in the class is the main, because every teacher is having their expertise in their area domain, and that cannot be questioned. But it is how he leads the students in the classes that becomes important. Directorate of Ayush Lamphelpat State Ayush Society Manipurna Royatang Simba Organization ga khusamnaduna Public Health Outreach Activity National Ayush Mission gi makhada ngasi Ukhrul District ki Royatang da nomagi oiba Ayush Free Health Camp ama pangthokre Director asigi Deputy Director Dr. S. Biswanathna luchingduna sathakiba Health Camp aduda Senior Homeopathic Physician Dr. Palmai Kai Homeopathic Physician Dr. P. Iboton Ayurvedic
Apprentice Dr. L. Suraj Sharma, Directorate of Ayush ki Pharmacist Y. Santi Kumar, M. Surchandra Amadi, Staff Nurse O. Joyanebasu Sarukiyaki. Ke maduda khul adugi angang amadi ahal singda lairiba makhal khuding maki anaba sing kupna yengkhibaga loinana lemna hidak langtak kaya su yenthokhi. Ngasigi ke maduda punna miyoi sani romda lemna layeng phanghanki. Kem aduna mari lainana homeopathic physician Dr. P. Ibotonna ngasigi free health camp asi Directorate of Ayush na lokhalakpa public health outreach activity ki saruk amo oina pangthokpani hairiba camp asi Impal East, Impal West, Bishnupur na singba district sing asigi tongan ba mafam singda pangthokre masigi makha satharakba oina Ukhrul district ta pangthokli makha tana Tamenglong district ta pangthoknabagi pandam thamli haiki health care masida tongan makhan gi anaba sahum lomda masigi mari lena ba tongan hidak sing lem na piduna dama to sing phangali hariba health care masi national awareness mission gi public health outreach activity hariba program adu makha sinjabani hariba public health outreach activity ke masi manipuri tongan ba jela sing da maru in Impal East, Impal West, Thobal, Sandel, Churachampur amadi Tamenglong gi tongan mapam sing chakaduna lakre hariba health care masi Makatan ukul amadi Tamenglong gi tongan district sing da su mapam sing da hariba ke masi makatan chakaduna ayush gi tongan ba layeng bigyan sigi kana basi miyam da phangantuna lakigani Thoramadu Saruk Yakiba Royata Simba Organization RSO gi Chairman Johnson Sifang na High Organization Asina Haizarubagi Matung ina Directorate of Ayush na mafam asida harau lakpiduna free health camp ama pangthokpa asi yamna nungai masigidamak Directorate asibu hainingai leitana thagatpa phongdorakli haiki Si Ayush Department Directorate of Impal Lamphel Park na ekoi Leo Dangshim organization na ekoi gi team na masida ekoi na kaubam damda harau na lakbiba gi damakda ekoi na Director of Lamphel da harau ba nungsiba phongthokjari Aikoi punna honaminaduna apunba khunai asigi wakhalunga loinana kanglaipak asta leiriba drug ki lambi da khongdarak liba mahairoi sing amadi miyambu kamdauna drug ki potlam singdagi lapthok hangadagi haibagi khongthang ama oina District Police Thobal All Maitai Pangal Student Union of Manipur All Manipur Muslim Student Organization Pangal Student Organization na punna sinduna debate competition ama tha asigi tara mangada Lilong Haurebi College da pangthok lagani hairiba sangdamna ba asta Thobal District manungda laiba mahairoi singna saruk yabiu haina Joint Student Competition Committee na khanghalakli Kumbi Kendra gi manung chana laiba kumbi saiton taba lambi asi matam sangna lengakna sembidana leirakhraba matung maikai adongi miyamna ngarang phawgi manungda lambi semba haunana ba lengakta matam Thakrabasu sembi dabagi mayukta ngasidagi maikai adongi miyam maira paibi amdi club singi mihut singna ngasidagi lambi thingbagi khongjang sangsinkhre amuka hana break amatanga lauzari Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi ano food item singi mahau kangla bada ngauroi do kana bu lei bagi Kangla Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari Adom ki leijariba sanada yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani
lamjingba jewelry na pijariba khudong chaba asi lobihau adamgi sana adu sengi natraga sengde haibagi chingnaba adu kokhanbiyo akupa marol gidamak lamjingba jewelry da lengsinbirau Lamjingba Jewelry. Good quality is our priority. Break ki matungda makhata ba pau bizari. Say no to plastic loktak setsi loktak kansi haiba wakhalon da Imphal dagi Moirang phauba mass rally for awareness ki saruk ama oina Sendra dagi Moirang phauba lamtu sengdok ki thoram ama ngasi pangthokre. Lioness Club of Manipur ETA All Moirang City Block E-Rickshaw Development Cooperative Society Limited Moirang Loktak Lake Tourism Cooperative Society Limited na punna khusamna duna thoram adu pangthokhibani Sendra da leba Assam Rifles ki personnel singna Sendra gi ngami sing amadi society singi thomi kaya su thoram adu da saruk yakhi All India Lioness Club ki hanigi president Dr. K Komolini na makha taraduna Makhal makha kaya gi laina pokhaliba tumbang hamdaba plastic ki potlam singda loktak pat ki phibam soksel halakpa thingnanaba miyam da wakhal taminanaba mateng oinaba pandamda thauram asi pangthokpani haiki Loktak pat asi phajahansi plastic free ohensi plastic lokthoksi plastic sengdokjaba plastic khomjaba amadi aikoina semjaba khaw khara khaw singdu mayamna dum puthokpiyo utpiyo khaw singdu akoina semjariba khaw singasi Masigi khawsing asi sijanabiyu plastic ki mahuta reusable oiba amuka hana suraga sengaga sijanaba yaba Thaubal district ki tekjam sabal lekai da forest department ga loinana miyam na ngasi u chara sing thajin khre mahausa ge ai ngasa gi khal kai tharak liba asi kalhodaba yade haibagi pandam da u thabagi Uchara Singh Thabagi Thoram Aduda Thaubal Forest Division ge Deputy Ranger M. Biren Singha Forest Bid Officer Palel gi BO MD Salauluddin Wildlife and Biodiversity Conservation Committee WBCC Manipur ki President Rabi Takhelambam Thaubal Forest Division gi Honorary Wildlife Warden W. Ramchandra Singha amasung Forest Thaubal Range ki Staff Singh su sharuk yakhi Mapung oiba thaudang laukiba tekcham sabal lekai gi hanagi member PH Ibom Chana Thariba u chara sing asi hinganana ba hotna bada u thariba masa masana thaudang lauduna amatta sihaloi haiki Forest Department na pirakba u chara sing aduta natana masa masana kaithel dagi mamal piduna leirakba u chara sing supuraktuna miyamna thanaki Sabal kai sapam thanariba apoi siga ro leirak haikare sigi ni sagai tau karena Pagi ngasigi kaki da usar pagi ayang asakan kaki pagi matang da pena usar kara kaki na pali Haukiba nimit kharani gi mamang da Rongmai Naga Student Organization Manipur gi kangbu amana NHI DCL gi makada Sibalaya Construction Company na paikhatliba khongsang da ki Tamenglong tabagi lambi semjin bagi thabak yenglore Adubu 15% ki makada Sibalayana thabak asi lobana thabak quality yauna subangam laroidra haina jingnaba leire haina RNSOM na nungnang ba phongdokre hiramasigi matangda karigumba thabak pairiba company singna miyamgi apen bagi wangmada thabak tawrak labadi Minister of Road Transport and Highways Nitin Gadkari da khanaduna wakat lagani hairi ngase yuk phong kiba pause singi moriba pausing amuktang puna khangminase Lamjingba Times State ki thakta oza gi numit pangthokre oza yaudaba misak amata ngasi fauba punsida mai pakiba laite Chief Minister NE Hackathon lisingani taragama panda Manipur Technical University makok tarakle Manipur Technical University gi award apasing mentionana ba honori Concerned Magistrate amagi mamangda statement pizage ningthauzam tomchou Lupa crore amaga lakh nimpurongi drug kakonana ani fare Sangai Express Thaksi kasi yaudana chaukhatpa yaroi Chief Minister Khangalaba aphaba oza nipanda state award piduna ikai khumnakre Private school gi oza mayam amadi tuminna awaba khangnari Mahairoi Bebisna Misi Case handokte apokpa Laingak ne tohanbani Joy Kishan
Nongpok Sanjenbamda town ama semgatkadori. Poknafam Manipur Sarkar lupa koti lising amaga chamriga manga rom deficit tare Sarkar ge expenditure hantananaba khanaba thaurang lokhatkre. Oza Nipanda State Award to Teachers Khusinakre Oza Naidaba Amata Mai Pakte Biren. Delhi da Manipur dagi mi ani heroin kezi kun mangaga fare. Indigenous religion chatragadi indigenous people kobuda matik saribra dongai. Maruti XL6 launch tawkre. CBI na ngaiduna lairibasida government na initiative lawdriba karigino Jai Kisan. Statement pigani Thomi Singh thadokpiu. Drug lalonba ani fine galoinana chahi taraga taruk amasung taraga mathoi phadok pikre. Naharolgi thodang maram chadaba isuda mahiroi singna yariba makhai yaubiganu discipline yaudaba khunai kaidongnungda chawkhutpa ngamloi Chief Minister. Drug lalonba mioi ani chahi taraga mathoi amasung taraga taruk jailda lainanaba court na rai takre. Chairperson Babitabu miyamda lana uhannaba honakhiba councillor singi mathakta criminal case file tawkre. Bebisna JSC ga sarkar ga yanaba purakre fazin khiba taragani thoi ngasi condition yaudana thadok lagani. Sana laibak BJP manungi lalho chayol ani gi manungda loislagani source. Chief Minister Biren Hayeng Guwahati gi damak Imphal thadok lagani. Motor Vehicle Act lisingani taraga mapan Manipurda chanahanaba ayaba pikre helmet uptabasing September kun mangadagi lupa lising ama fine lawragani. Magistrate ki mamangda statement pizage Tom Chow. Case withdraw taubanate leave lobani. Oza Nipanda State Award pidno ikai khumnaba utkre. Bebisnagi JSC ki member ani bell pikre. Isel Express State Level Teachers Day Celebration listing ani taragamapan pangthoktuna Oza Nipanda mana pikre. Aikoi na ngasi uriba saukhatpa awonba khunai asi oza singi mapanani discipline yaudana development purakpa ngamloi Chief Minister. Statement pibagi matam sangdokle. Manipur gi oina apunba Common Science Instrument Center thamnanaba proposal thakre Radhishyam. Crore ahumga lakh nimfugi drug phagatpa ngamkre. Amazon Kalu haiba campaign chathakre. Huyen Lanpao, Ozagi Numit, Principal Ahumna Mama Mapa Oibesingi Pukning Singsilakli. Oza Nipanda State Award Pituna Ikai Khumnakre Thaksi Kasi Habsi Saukhatpa Khunai Puraknabagi Maru Oiba Lambini Biren. Manipur dagi Mioi Ani Heroin ga Konana Delhi dagi Fare. Ishamak Amadi Hakil Loinabi Zelda Laizarage Tom Chow. Bebisna misigi irang lehlibasi laingak nani Jai Kisan. MSRC da affidavit pikhatpagi matam sangdokre. Landhoni Romitagi bell application saying withdraw tawzakre. Vigilance da farba engineer Ranjit police custody da remand lawkre. Irwaibak drug ki case ta senaba mioi ani sahi taraga taruk amasung sahi taraga mathoi jail da laibaga loinana fine thinaba khanghankre. Mahiroi Singhi agitation da Oza Singna Pukning Thogaloi Dabani Oza gi numit pangthoktuna Oza Nipan da award pikre. October amadagi water supply scheme gi thabak sing thingzil lagani. Loisilak pada moroi ba pau amuk hana pizari. State asi haina chawkhat mai kai da lakhan bada corporate world da leiba company kayana ahen ba mityang sangbiu haina Chief Minister and Biren Fongdokre. JAC ka Chief Minister ga unodona wari sanakre phazindona jail da thamliba JAC gi thawmi sing ngasi condition yaudana thadok lagani. Amadi e pau gi lamda thabak tawriba pawmi sing da piba pension sanpham hengat lagani haina Information and Public Relation IPR Minister TS Biswajit na Fongdokre. Hauzakiti Times of Manipur ne pizaba nungthil gi pau matang sa loisinjare ehen ba pau ga loinena numidang pung mapal dang mu phangbigani.